Manipurda Manipur thaba yaroi habasi Central Lengakna Manipur Tugainaba Chathariba Proxy wargi Achouba Khudam Amani haina UCM gi President YK Direna Fongdokhrei ngasi Imphal West District ki Malom Makha Community Hall da miyam gi mifama ma pangthoktuna UCM Malom Unit hangdokpa ki thoramda United Committee Manipur UCM gi President YK Diren Nupi Samas Advisor Khundrakpam Indu UCM gi Secretary General Santa Nahakpam Malom Tuliaima Makhalai Kai Progressive Women Welfare Association ki President Thoksom Leren Tombi Saruk Yakiba Mifam Asina United Committee Manipur UCM Buhena Mapangal Kalhanduna Manipur Yapun Migi Saktam da Singnarakli Basing Thingnana Bama the idea of Manipur Ngakpada Thodang Hena Lobangam Bakanake Loinana Sinam Purnimana Chairman Arambam Santivala Amadi Laishram Memchana Vice Chairman Yendrembam Tomana General Secretary Amadi Khundrakpam Induga Thoksom Romina Advisor Oiba Miyoi Tarataruna Saba UCM Malom Unit Hangdoki YK Diren Makha Taraduna Governor Huzik Fabo Gwal Tabiki Thodoki Matangda Miamda Sengdoktriva Sina Takpadi Governor Masana Luchingba Lengak Asina Manipur Mutatna Basin Bani Haibani Manipur Tugaibada Sogatpa PRG Lengak Ni Haina Miam Nalofum Tokle Governor in Council Social Boycott Tobatabani Huzik Oidiva Manipur gi Fibamasi Manipur gi Legislature Oidiva MLA Singi Apun Mawarip Amalobangam the Bama the Central Lengak the pressure Pibangam the Vasi Yamna Laibak Tibani Manipur Tugairaka Tongan by ethnic identity Kia Semgatana Buhona Riba Tong Asigi Mayokta Asan Batungi Poram Pomitki Firip Amagaloinana Miamna Tingna Minerasi Haina Fonduke.